Houkhiba numit kharani asida manipurda noong leptana tabadagi mafam kaya eshing Thumjinkhre loinana mahousagi punshida apanba thokhalley. Pherzawl district ki Vangai village ki Phailienthang Bazar yaona mafam kaya echao thokley. Ngasi faoba mari leinaba authorities singna fibam asi mityeng changwidre haina mohites das kauba Phailienthang Bazar da dukan famba miyoi amana pendaba phongdurakre. Pochai kaya Ehsingna thumjinduna mang takhalle mari leinaba singna ngasi faoba mateng pangbidri athuba matamda mityeng changbiyu haina mahangna appeal tarakli.